अखोई खेत्रीगांव केंद्र खेत्रीगांव केंद्र अदना हासु होइबा लाई लाइसुसु हइबा मोय मरिगी मनुंग द ख्वाइदे मतिक सारे हाइना खल्लगा खेत्रीगांव केंद्र की प्रजा पुनमकना वाहेंबम रोजितपु सौगपियु मंगोंदा भोट पिबियु महाकी तेंजे येपा मरकासे नुंसिबियु मयाम वाहेंबम रोजित की दमकता लेपसे रोजित की दमकता लेपसे रोजित की दमकता लेपसे मनुंग द ख्वाइदगी सोथाबा केंद्र हारगदी खेत्रीगांव केंद्र जिने अदुना मरम मोइरगा ममांग दा पानगिबा एमएलए सिंग हाइबदी हौगिबा सिंग दुगदगी माना हेना अखोइना फरे अदना हासु होइबा लाई लाइसुसु हइबा मोय मरिगी मनुंग द ख्वाइदे मतिक सारे हाइना खल्लगा बगी वाहेंगमम रोजित जेडीयू गी मिरेपसे सिसिरा अखोइना थागतसरगेना चपयुंगना खल्ले खोइजी मखन मथेंजी अदुम लाक्तना येंगाबनी अदुबु लोइना ओए अदु लाइक लाइसु हइबा बिरेतो अखोइ पामजरे से मतम कुइना खेत्रीगांव केंद्र जी यामना हंदबा थाक्ता चाखतना अतोपा केंद्रगा येंगनारगा मतम कुइना खांगदुना लाए अदुबु हंदकी इलेक्शन जी की जनरल इलेक्शन जी की खुदोंजाबसी लौरगा डायरेक्ट लाइसुजु हइबा मतिंग मथौना लैबा श्री वाहेंबम रोजित से अखोइगिदी अखोइ दुम सौगचरे मंगोंदा भोट पीरगे हाइना अखोइ सोंगी माइकैदेगिदी लेपचरे अदुना मियाम पुनमकसु श्री वाहेंबम रोजित खेत्रीगांव केंद्र की प्रजा पुनमकना वाहेंबम रोजितपु सौगपियु मंगोंदा भोट पिबियु महाकी तेंजे येपा मरकासे नुंसिबियु हाइबसे महाकु नुंसिजबा मिसा अमा ओइना आई हाइजरी खेत्रीगांवदा ngasi phawda मंत्री कया वैखरे एमएलए कया लैखरे अदुबु ngasi phawda on mom ta lerekte मरम अदुना अनौबा ओनबा एमएलए मा ओइना माइ खोइना रोजितपु सपोर्ट तौबा ताबनी रोजित नत्र नहा ओइबा अते करामता लैते रोजित खक्तनी अदुना अथुवा मतमदा खेत्रीगांव ओनबा एमएलए मा पुथोकपदा अखोइ मयाम चंगना सपोर्ट तौबियु हाइना मयाम अमदा रिक्वेस्ट तौजे हंदकी खेत्रीगांव की नौना थोलीबा कैंडिडेट वाहेंबम रोजित मयामना खंगरबदा बुलेट मयामना नुसिबिदुना मागु वोट पिनबियु आइसु आई इसागी अहानबा वोट पिबा ओइदोइने दुदुना आइसु मंगोंदा वोट पिजगनी अखोइना नुसिजरुबा हाइतारे हंदकतसु लापनी मादी गान मतुंगदसु सुखला लापनते महाकुमजी कया थोलक्त्री कागद्रा नाइबसु खल्ली मारबो कागरदी अखोइ आदा तव अदु तव बिजी ngangnabda नुगाइगद्रा इन खल्ली सियारगा आई अदम लो चंजरगे नाहरुक मखापात पोलिंग नंबर 4/39 बुलेट से अदुम मयामना पामना अदुम चतनरी अदुगा
ꯃꯥꯅ ꯀꯥꯒꯅꯦꯅꯁꯨ ꯈꯟꯅꯔꯤ ꯀꯔꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯐꯪꯉꯝꯗꯕ ꯆꯥꯛꯊꯨꯡ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ MLAꯗꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯑꯃꯗꯒꯤ ꯑꯣꯏꯒꯦꯔꯥ ꯐꯪꯐꯝ ꯊꯣꯛꯄ ꯄꯣꯠꯁꯦ ꯃꯍꯥꯛꯅ ꯅꯝꯗꯅ ꯄꯤꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯁꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯎꯠꯄꯤꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯃꯍꯩ ꯃꯁꯤꯡꯁꯦ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯕ ꯑꯣꯏꯕꯅ ꯈꯟꯖꯩ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯗꯨꯗꯨꯅ ꯃꯍꯥꯛꯅ ꯍꯟꯗꯛꯀꯤ ꯚꯣꯠꯁꯦ ꯀꯥꯒꯅꯤꯅ ꯈꯟꯖꯩ ꯁꯤ ꯑꯩꯈꯣꯏꯒꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯗ ꯄꯛꯏꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯑꯣꯏꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯃꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧꯖꯔꯤ ꯑꯗꯨꯅ ꯉꯁꯤ ꯃꯉꯣꯟꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯁꯤ ꯃꯁꯤ ꯑꯗꯨꯃꯇꯤꯛ ꯃꯥꯅ ꯃꯇꯤꯛ ꯆꯥꯕ ꯂꯩꯇ꯭ꯔꯦ ꯃꯥ ꯅꯠꯇꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ JDUꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯑꯣꯏꯔꯤꯕ ꯀꯃꯟꯁꯔꯤ ꯃꯤꯅꯤꯁꯇꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯣꯝ ꯄꯥꯏꯗ꯭ꯔꯣꯕ ꯃꯥꯅ ꯍꯦꯛ ꯀꯥꯕꯗ ꯁꯤꯒꯨꯝꯕ ꯃꯤꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯦꯇ꯭ꯔꯤꯒꯥꯎꯁꯦ ꯂꯩꯈꯥ ꯇꯥꯍꯧꯔꯅꯤ ꯃꯔꯝꯗꯤ ꯃꯁꯨꯝꯕ ꯆꯥꯟꯁꯁꯦ ꯑꯃꯨꯛ ꯐꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯅꯥꯎꯁꯤ ꯃꯇꯤꯛ ꯆꯥꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯥꯏꯔꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯉꯝꯕꯗ ꯍꯥꯏꯔꯦ ꯃꯇꯤꯛ ꯆꯥꯔꯦ ꯈꯦꯇ꯭ꯔꯤꯒꯥꯎꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯤꯉꯣꯟꯗ ꯄꯪꯄꯤ ꯄꯤꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯑꯃꯥꯡꯕ ꯑꯣꯏꯗꯣꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯃꯟꯗꯕꯨꯜꯁꯤꯒꯤ ꯁꯤꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯒꯨꯔꯨꯞ ꯅꯨꯄꯥ ꯒ꯭ꯔꯨꯞꯁꯤꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧꯖꯔꯦ ꯚꯣꯠ ꯑꯍꯥꯟꯕ ꯆꯦꯟꯖꯕꯅꯦ ꯑꯩꯗꯤ ꯀꯣꯂꯦꯖꯀꯤ ꯚꯣꯠ ꯐꯥꯎ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯁꯤ ꯑꯩꯈꯣꯏꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨ ꯏꯃꯥꯟꯅꯕ ꯑꯃ ꯑꯣꯏꯅ ꯃꯥꯒꯤꯗꯃꯛ ꯃꯥꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯩ ꯁꯦꯝꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯄꯥꯏꯖꯗ꯭ꯔꯁꯨ ꯀꯩꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯗꯤ ꯄꯨꯔꯛꯅꯤꯡꯉꯤ ꯃꯃꯥꯡꯒꯤ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯎꯕꯗ ꯑꯩꯈꯣꯏ ꯑꯣꯛꯆꯔꯦ ꯑꯗꯨꯅ ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯅꯍꯥ ꯑꯃ ꯄꯨꯊꯣꯛꯁꯦꯅ ꯑꯩꯈꯣꯏ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤꯗꯃꯛꯇꯗꯤ ꯂꯩꯖꯕ ꯄꯨꯊꯣꯛꯇꯅ ꯑꯩꯒꯤꯁꯨ ꯑꯉꯝꯕ ꯄꯨꯊꯣꯛꯇꯅ ꯑꯩ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯟꯗꯛꯇꯤ ꯃꯥꯅ ꯁꯣꯏꯅ ꯀꯥꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯀꯥꯕ ꯇꯥꯔꯒꯗꯤ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ 100% ꯑꯁꯥꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯥꯏꯔꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯀꯥꯔꯗ ꯄꯥꯏꯗꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯒꯤ ꯍꯛꯁꯦꯜ ꯀꯥꯔꯗ ꯁꯥꯕꯤꯌꯨ ꯍꯥꯏꯕꯁꯨ ꯍꯦꯛ ꯊꯧꯁꯥꯕꯤꯗꯕ ꯑꯗꯒꯤ ꯃꯣꯏ ꯋꯥꯀꯔꯅ ꯍꯦꯛ ꯍꯥꯏꯔꯒꯅ ꯍꯦꯛ ꯀꯩꯅꯣ ꯈꯟꯖꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯃꯁꯤ ꯇꯥꯕꯤꯗꯕ ꯃꯌꯥꯝꯅ ꯐꯪꯗꯕ ꯃꯌꯥꯝꯅꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯅ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯛꯀꯗꯕꯗꯨ ꯌꯦꯡꯕꯤꯔꯛꯇꯕꯅꯤꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯋꯥꯍꯦꯡꯕꯝ ꯕꯨꯂꯦꯠꯇ ꯑꯩꯈꯣꯏ ꯁꯧꯒꯠꯂꯒꯦꯅ ꯂꯦꯞꯄꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯁꯥ ꯅꯍꯥꯁꯨ ꯑꯣꯏ ꯂꯥꯏꯔꯤꯛꯁꯨ ꯍꯩ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗꯁꯨ ꯌꯧꯔꯛꯄꯅ ꯍꯥꯜꯂꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯀꯤ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯁꯣꯔ ꯁꯣꯊꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯆꯦꯡꯒꯤ ꯐꯤꯕꯝ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯏꯇꯥ ꯇꯥꯏ ꯑꯗꯩ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯇꯥꯅ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯕꯗꯤ ꯀꯔꯤ ꯄꯥꯝꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯈꯦꯇ꯭ꯔꯤꯒꯥꯎ ꯈꯛꯇꯪ ꯀꯟꯕ ꯅꯠꯇꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯀꯟꯕ ꯉꯝꯒꯗꯕ ꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯍꯩꯗꯩ ꯆꯪꯉꯦꯕ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇ꯭ꯔꯒꯗꯤ ꯕꯨꯙꯤ ꯂꯧꯁꯤꯡꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯔ ꯍꯦꯟꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯃꯣꯠ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯄꯥꯔꯂꯥꯃꯦꯟꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯤꯡ ꯏꯇꯪ ꯊꯣꯛꯅ ꯋꯥ ꯉꯥꯡꯕ ꯃꯤ ꯉꯝꯕ ꯃꯤ ꯀꯦꯟꯗꯤꯗꯦꯠ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯗ ꯑꯣꯏꯅ ꯊꯥꯒꯠꯄ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯠꯅꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯈꯤꯇꯪ ꯚꯥꯞ ꯇꯥꯃꯤꯟꯅꯔꯒ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯌꯥꯝꯅꯁꯨ ꯏꯆꯪ ꯊꯧꯕ ꯏꯕꯨꯡꯉꯣ ꯕꯨꯂꯦꯠꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯁꯧꯒꯠꯂꯒ ꯃꯥꯒꯤ ꯚꯣꯠꯁꯦ ꯀꯥꯍꯜꯂꯁꯤ ꯑꯗꯨꯅ ꯑꯅꯧ ꯑꯅꯧꯕ ꯊꯕꯛ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯍꯥꯛꯅ ꯀꯥꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯃꯤꯟꯅꯕ ꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎ ꯇꯥꯕꯗꯗꯤ ꯃꯣꯏ 3 ꯇꯥꯏꯌꯦ 3 ꯇꯥꯕꯁꯦ ꯑꯗꯣ ꯀꯟꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯨꯂꯦꯠ ꯍꯥꯏꯀꯣ ꯕꯨꯂꯦꯠꯁꯦ ꯈꯔ ꯀꯂꯞ ꯃꯥꯒꯤ ꯒꯨꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯃꯛꯇꯗ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯔꯦꯀோ ꯑꯅꯥ ꯑꯌꯦꯛ ꯂꯩꯌꯦꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯁꯦ ꯃꯥꯅ ꯍꯦꯛ ꯄꯥꯎ ꯈꯨꯝꯕꯒꯀꯣ ꯂꯥꯛꯄꯅ ꯍꯥꯜꯂꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯗꯤ ꯂꯥꯏꯔꯕ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯥꯗꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯅꯥꯕ ꯍꯥꯏꯕꯁꯦ ꯀꯣꯚꯤꯗꯀꯤ ꯃꯔꯝꯅ ꯍꯧꯖꯤꯛ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯏꯖꯨꯀꯦꯇꯦꯠ ꯑꯣꯏꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯈꯟꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯦꯞꯄꯛꯂꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅꯗꯤ ꯋꯥꯍꯦꯡꯕꯝ ꯔꯣꯖꯤꯠ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩ ꯆꯨꯝ ꯐꯤꯔꯥꯟꯁꯨ ꯆꯥꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯤꯇꯤꯡꯁꯤ ꯁꯨꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯅꯥꯗ ꯚꯣꯠꯁꯤ ꯄꯤꯁꯤꯒꯦꯅ ꯈꯟꯕꯗ ꯋꯥꯍꯦꯡꯕꯝ ꯔꯣꯖꯤꯠꯁꯦ ꯃꯥꯒꯤ ꯃꯤꯇꯤꯡ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯥꯁꯤ ꯈꯔ ꯌꯦꯡꯉꯛꯀꯗ꯭ꯔꯥ ꯈꯔ ꯁꯦꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯩꯈꯣꯏꯗ ꯈꯟꯖꯩ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯣꯟꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯊꯥꯒꯠꯅꯤꯡꯉꯦ ꯑꯗꯨꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯈꯟꯕ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯈꯦꯇ꯭ꯔꯤꯒꯥꯎꯗ ꯂꯩꯃꯤꯟꯅꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯈꯨꯠꯁꯝꯃꯤꯟꯅꯔꯒ ꯋꯥꯍꯦꯡꯕꯝ ꯔꯣꯖꯤꯠ ꯏꯕꯨꯡꯁꯤꯕꯨ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯄꯨꯟꯅ ꯊꯥꯒꯠꯃꯤꯟꯅꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄꯁꯦ ꯄꯨꯈꯠꯂꯒ ꯈꯦꯇ꯭ꯔꯤꯒꯥꯎ ꯍꯥꯏꯔꯤꯕ ꯀꯦꯟꯗ꯭ꯔꯁꯦ ꯑꯃꯨꯛꯇꯪ ꯃꯁꯛ ꯊꯣꯛꯄ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ
mayam wahang Rojit kidamakta Lepase. lepase Rojit kidamakta lepase Rojit kidamakta lepase